ꯑꯍꯥꯟꯕ ꯄꯤꯇꯔ 3:10 ꯑꯁꯤ ꯑꯩꯅ ꯎꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯆꯧꯀ꯭ꯔꯤꯗꯒꯤ ꯇꯥꯒꯦ ꯇꯧꯈꯤ꯫ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅꯤꯡꯕ ꯑꯃꯗꯤ ꯑꯐꯕ ꯅꯨꯃꯤꯠ ꯎꯅꯤꯡꯕ ꯃꯍꯥꯛꯇꯨ꯫ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯅꯍꯥꯛꯀꯤ ꯐꯤꯚꯝ ꯑꯗꯨ ꯅꯍꯥꯛꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗꯗꯤ ꯅꯪ ꯅꯨꯡꯉꯥꯏꯕ ꯌꯥꯏ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯇꯧꯒꯗꯕꯗꯨ ꯁꯤꯗ ꯂꯩꯔꯦ꯫ ꯃꯍꯥꯛ ꯑꯗꯨ ꯐꯠꯇꯕꯗꯒꯤ, ꯃꯍꯥꯛꯀꯤ ꯂꯩꯇꯣꯟ ꯑꯃꯁꯨꯡ ꯃꯔꯩ-ꯃꯔꯥꯡ ꯉꯥꯡꯕꯗꯒꯤ ꯃꯍꯥꯛꯀꯤ ꯆꯤꯟ ꯈꯥꯝꯖꯁꯅꯨ꯫ ꯃꯁꯤ ꯑꯃꯨꯛꯀ ꯄꯥꯕꯅ ꯐꯒꯅꯤ ꯃꯔꯝꯗꯤ ꯅꯪ ꯈꯪꯈꯤꯗ꯭ꯔꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯤꯡꯕ꯭ꯔꯥ? ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯁꯤ ꯅꯪꯒꯤꯅꯤ꯫ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅꯤꯡꯕ ꯑꯃꯗꯤ ꯑꯐꯕ ꯅꯨꯃꯤꯠ ꯎꯅꯤꯡꯕ ꯃꯍꯥꯛ ꯑꯗꯨ ꯐꯠꯇꯕꯗꯒꯤ, ꯃꯍꯥꯛꯀꯤ ꯂꯩꯇꯣꯟ ꯑꯃꯁꯨꯡ ꯃꯔꯩ-ꯃꯔꯥꯡ ꯉꯥꯡꯕꯗꯒꯤ ꯃꯍꯥꯛꯀꯤ ꯆꯤꯟ ꯈꯥꯝꯖꯁꯅꯨ꯫ ꯀꯔꯤꯅꯣ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯤ? ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯅꯨꯡꯉꯥꯏꯅꯤꯡꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯉꯥꯡꯉꯤꯕꯗꯨ ꯀꯔꯤꯅꯣ ꯆꯦꯛꯁꯤꯟꯕ ꯇꯥꯏ꯫ ꯍꯤꯡꯕ ꯑꯃꯁꯨꯡ ꯁꯤꯕ ꯅꯪꯒꯤ ꯆꯤꯟꯒꯤ ꯄꯥꯡꯒꯜꯗ ꯂꯩ꯫ ꯑꯗꯨꯒ ꯕꯥꯏꯕꯜꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯑꯗꯨ ꯆꯥꯏ ꯍꯥꯏꯅ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯥꯏꯊꯣꯛꯍꯟꯅꯕ ꯀꯟꯅ ꯇꯝꯕ ꯇꯥꯈꯤ ꯃꯔꯝꯗꯤ ꯂꯨꯁꯤꯟꯕꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯍꯜꯂꯤ꯫ ꯅꯨꯡꯉꯥꯏꯇꯕꯅ ꯁꯥꯎꯍꯜꯂꯤ, ꯑꯁꯥꯎꯕꯅ ꯍꯔꯥꯎꯕ ꯃꯥꯡꯍꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯁ꯭ꯋꯔ ꯑꯁꯤ ꯑꯃꯠꯇꯅꯤ, ꯂꯥꯏꯊꯣꯛꯍꯟꯕ ꯑꯁꯤꯁꯨ ꯑꯃꯠꯇꯅꯤ꯫ ꯄꯣꯜꯅ ꯍꯥꯏꯈꯤ, ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯕꯨ ꯈ꯭ꯔꯤꯁꯇꯔꯣꯝꯗ ꯑꯇꯤꯡꯕ ꯑꯃꯁꯨꯡ ꯑꯁꯦꯡꯕꯗꯒꯤ ꯃꯥꯡꯍꯟꯕ ꯌꯥꯏ ꯍꯥꯏꯅ ꯑꯩꯅ ꯀꯤ ꯑꯃꯁꯨꯡ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯤ꯫ ꯄꯥꯈꯣꯟ ꯆꯠꯄ ꯄꯣꯜꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯑꯩ ꯄꯥꯝꯖꯩ꯫ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯃꯁꯨꯡ ꯏꯕꯨꯡꯉꯣꯕꯨ ꯀ꯭ꯔꯣꯁꯇ ꯍꯥꯠꯈꯤꯕ ꯑꯗꯨ ꯅꯠꯇꯅ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯅ ꯏꯄꯨꯛꯅꯤꯡ ꯂꯦꯞꯂꯦ꯫ ꯑꯩꯒꯤ ꯏꯊꯧꯗꯥꯡ ꯇꯧꯖꯔꯒ ꯈꯟꯖꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯏꯊꯣꯛꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯑꯩ ꯇꯝꯖꯔꯦ꯫ ꯅꯪꯅ ꯈꯪꯕꯗꯨ ꯑꯩꯅ ꯈꯪꯉꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯑꯩꯅ ꯈꯪꯕ ꯃꯊꯧ ꯇꯥꯗꯦ꯫ ꯂꯨꯛ 10:24ꯗ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯑꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯦ꯫ ꯑꯗꯨꯕꯨ ꯄ꯭ꯔꯚꯨꯅ ꯃꯉꯣꯟꯗ ꯄꯥꯎꯈꯨꯝꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯥꯔꯊꯥ, ꯃꯥꯔꯊꯥ, ꯑꯩꯒꯤꯗꯃꯛꯇꯗꯤ ꯃꯁꯤ ꯖꯣꯏꯁ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯊꯕꯛ ꯌꯥꯝꯕꯒꯤ ꯃꯔꯝꯅ ꯂꯥꯡꯇꯛꯅꯔꯗꯨꯅ ꯋꯥꯔꯦ꯫ ꯑꯗꯨꯕꯨ ꯊꯕꯛ ꯑꯃꯇꯪꯗꯤ ꯇꯉꯥꯏꯐꯗ꯭ꯔꯕꯅꯤ ꯃꯔꯝꯗꯤ ꯃꯦꯔꯤꯗꯤ ꯃꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯂꯔꯣꯏꯗꯕ ꯑꯐꯕ ꯁꯔꯨꯛ ꯑꯗꯨ ꯈꯟꯗꯣꯛꯂꯤ꯫ ꯃꯥꯔꯊꯥꯅ ꯈꯨꯗꯤꯡꯃꯛ ꯐꯖꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ luhanꯖꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯨꯝꯊꯣꯛꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛꯄꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯍꯥꯛꯀꯨꯝꯅ ꯁꯨꯝꯍꯠꯄ ꯉꯝꯅꯕꯒꯤꯗꯃꯛ, ꯑꯗꯨꯕꯨ ꯃꯗꯨ ꯍꯣꯠꯅꯕꯗ ꯃꯍꯥꯛꯅ ꯄ꯭ꯔꯚꯨꯕꯨ ꯃꯥꯡꯖꯈꯤ꯫ ꯑꯩꯈꯣꯏꯅ ꯂꯨꯍꯟꯖꯕꯅ ꯍꯔꯥꯎꯕ ꯀꯌꯥ ꯐꯪꯗꯦ꯫ ꯃꯤ ꯀꯌꯥ ꯑꯃꯗꯤ ꯈ꯭ꯔꯤꯁꯃꯥꯁ ꯐꯥꯎꯕ ꯄꯥꯝꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯍꯩꯅꯗꯕ ꯃꯤꯒꯤ ꯂꯩꯕ ꯉꯝꯗꯕ ꯄꯣꯠꯇꯨ ꯈꯨꯗꯣꯜ ꯑꯣꯏꯅ ꯂꯩꯅꯕꯈꯛꯀꯤ ꯑꯣꯏ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯈꯔ ꯂꯥꯏꯕ ꯃꯑꯣꯡꯗ ꯇꯧꯔꯣꯏꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯉꯝꯒꯗꯕꯗꯨ ꯇꯧ꯫ ꯅꯪꯅ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏꯗ ꯍꯥꯏꯌꯨ꯫ ꯃꯈꯣꯏ ꯁꯥꯎꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇ꯭ꯔꯣ, ꯅꯪꯒꯤ ꯅꯠꯇꯦ꯫ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯑꯩꯒꯤ ꯗꯥꯌꯤꯠ꯭ꯌ ꯂꯩ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯊꯥꯗꯣꯛꯅꯕ ꯑꯩ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯩ ꯍꯧꯖꯤꯛꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯔꯝꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯟꯅꯤꯡꯕꯗꯧꯅ ꯇꯧꯏ꯫ ꯑꯩ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯁꯤ ꯊꯥꯗꯣꯛꯅꯕ ꯑꯩ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯏꯁ꯭ꯋꯔꯒ ꯑꯩꯈꯣꯏꯒꯒꯤ ꯃꯔꯛꯇ ꯌꯦꯡꯖꯒꯗꯕꯅꯤ꯫ ꯑꯃꯦꯟ꯫ ꯑꯗꯨꯅ ꯚꯥꯏ, ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯅꯪꯒ ꯈ꯭ꯔꯤꯁꯃꯥꯁ ꯄꯨꯟꯃꯤꯟꯅꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯤ ꯈꯨꯗꯣꯜꯄꯣꯠ ꯑꯃꯠꯇ ꯂꯩꯕ ꯉꯝꯃꯣꯏꯗꯧꯔꯦ ꯍꯥꯏꯅ ꯁꯦꯡꯅ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯁꯥꯎꯔꯒꯗꯤ
ꯃꯗꯨꯒꯤ ꯅꯃꯥꯟꯅꯕꯗꯨ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ꯫ ꯑꯦꯃꯦꯟ꯫ ꯑꯗꯨꯅ ꯑꯗꯨꯕꯨ ꯑꯣꯏꯔꯕꯁꯨ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯄꯨꯟꯁꯤꯗ ꯂꯥꯏꯊꯣꯛꯍꯟꯕ ꯇꯝꯃꯨ꯫ ꯅꯈꯣꯏ ꯈꯔꯗꯤ ꯌꯨꯝꯗ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯂꯩꯅꯔꯝꯕ ꯌꯥꯏ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯔꯛꯂꯕꯁꯨ ꯍꯥꯏꯅ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯔꯛꯂꯕ ꯀꯥꯟꯗꯅ ꯀꯗꯥꯏꯗ ꯊꯝꯈꯤꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯦ꯫ ꯆꯨꯝꯃꯤꯀꯣ? ꯑꯩꯈꯣꯏꯒꯤ ꯏꯌꯥꯅꯨꯄꯥꯅ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯍꯥꯞꯆꯤꯟꯅꯕ ꯕꯣꯛꯁ ꯑꯃ ꯑꯩꯈꯣꯏꯗ ꯄꯨꯔꯛꯏ꯫ ꯃꯗꯨꯗ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯈꯔ ꯊꯤꯕ ꯃꯇꯝꯗ ꯃꯗꯨꯗ ꯃꯁꯤꯒꯤ ꯕꯣꯛꯁ ꯃꯆꯥꯁꯤ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯤꯗ ꯅꯍꯥꯟꯋꯥꯏ ꯗꯦꯕꯅ ꯑꯥꯔꯃꯤ ꯑꯣꯏꯔꯤꯉꯩꯗ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠ ꯌꯥꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯕꯣꯛꯁ ꯑꯁꯤꯗ ꯃꯍꯥꯛꯅ ꯐꯤ ꯁꯨꯕꯗ ꯐꯤ ꯁꯨꯍꯟꯕꯒꯤ ꯔꯤꯁꯤꯞ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯌꯦꯡꯉꯨ, ꯗꯦꯕꯇꯤ ꯄꯣꯠꯁꯤꯡꯁꯤ ꯌꯥꯝꯅ ꯊꯝꯖꯤꯟꯒꯜꯂꯤ꯫ ꯑꯩꯅ ꯍꯥꯏꯈꯤ, ꯕꯣꯛꯁ ꯑꯁꯤ ꯊꯝꯖꯤꯜꯍꯧꯕꯅ ꯐꯒꯅꯤ, ꯃꯔꯝꯗꯤ ꯑꯩꯅ ꯂꯣꯏꯅ ꯂꯪꯊꯣꯛꯈ꯭ꯔꯅꯤ꯫ ꯅꯪꯒꯤ ꯌꯨꯝꯗꯒꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯈꯣ꯫ ꯅꯍꯥꯛꯅ ꯍꯦꯟꯅ ꯄꯩꯁꯤꯜꯂꯤꯈꯩ ꯍꯦꯟꯅ ꯃꯣꯠꯁꯤꯜꯂꯛꯀꯅꯤ꯫ ꯃꯤꯅ ꯄꯣꯠ ꯄꯤꯔꯛꯄꯗꯨ ꯃꯈꯣꯏꯅ ꯂꯥꯛꯂꯒ ꯎꯅꯕ ꯍꯥꯏꯗꯨꯅ ꯀꯗꯥꯏꯗꯅꯣ ꯑꯃ ꯊꯝꯖꯤꯜꯂꯤ꯫ ꯃꯈꯣꯏꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯪꯂꯛꯄꯗꯨ ꯄꯥꯝꯗꯦ꯫ ꯑꯩꯁꯨ ꯌꯥꯝꯅ ꯇꯔꯨ ꯇꯅꯥꯟꯕ ꯃꯤꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯐꯤꯁꯇꯗꯤ ꯃꯃꯥꯡ ꯍꯞꯇꯥꯗ ꯑꯩꯅ ꯁꯤꯒꯤ ꯀꯣꯟꯐꯔꯦꯟꯁꯁꯤꯒꯤ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯃꯨꯛ ꯄꯣꯠ ꯃꯄꯩ ꯑꯃꯃꯨꯛ ꯂꯩ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯂꯨꯖꯤꯌꯥꯅꯥꯗ ꯏꯔꯥꯏꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃ ꯋꯥ ꯉꯥꯡꯕꯤꯅꯕ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯑꯗꯨꯗ ꯑꯃꯨꯛ ꯂꯤꯗꯔꯁꯤꯞꯀꯤ ꯃꯇꯥꯡꯗ ꯑꯃꯃꯨꯛ ꯂꯥꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯒꯤ ꯃꯊꯪꯒꯤ ꯂꯥꯏꯔꯤꯛꯀꯤꯗꯃꯛ ꯃꯆꯥꯛ ꯈꯣꯝꯒꯠꯄ ꯍꯧꯈꯤ꯫ ꯃꯌꯥꯝꯁꯤꯒꯤ ꯃꯄꯩ ꯄꯩꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨ ꯑꯩꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯈꯔ ꯁꯦꯝꯗꯣꯛꯄ ꯇꯥꯈꯤ, ꯃꯔꯝꯗꯤ ꯀꯥꯗꯨꯗ ꯆꯪꯕꯗ ꯑꯩ ꯀꯣꯛ ꯉꯥꯎꯈꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯌꯨꯝꯅ ꯅꯪꯕꯨ ꯀꯣꯛ ꯉꯥꯎꯍꯜꯂꯕꯗꯤ ꯍꯥꯎꯁꯀꯤꯄꯔ ꯑꯃꯒꯤ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯗꯨ ꯇꯣꯛꯎ ꯑꯗꯨꯒ ꯃꯗꯨ ꯁꯦꯡꯗꯣꯛꯎ꯫ ꯂꯥꯏꯊꯣꯛꯍꯜꯂꯨ, ꯂꯥꯏꯊꯣꯛꯍꯜꯂꯨ꯫ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕꯗꯤ ꯂꯥꯏꯊꯣꯛꯍꯟꯕꯒꯤ ꯃꯇꯥꯡꯗ ꯏꯒꯦ ꯄꯥꯒꯦ ꯇꯧꯕꯗ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ ꯑꯃ ꯐꯥꯎꯕ ꯐꯪꯈꯤꯗꯦ꯫ ꯃꯃꯥꯡ ꯍꯞꯇꯥꯗ ꯑꯩꯅ ꯍꯤꯗꯥꯛꯀꯤ ꯗꯨꯀꯥꯟ ꯑꯃꯗ ꯆꯠꯈꯤ꯫ ꯀꯔꯤꯅꯣ ꯑꯃ ꯂꯩꯒꯦꯅ ꯆꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡꯅ ꯇꯧꯅꯕꯒꯨꯝ ꯃꯥꯁꯀꯥꯔꯥꯗꯨ ꯑꯩꯅ ꯎꯈꯤ꯫ ꯇꯣꯉꯥꯟꯕ ꯀꯝꯄꯅꯤ 12-15ꯃꯨꯛꯇꯒꯤ ꯑꯩꯅ ꯄꯥꯝꯕ ꯑꯐꯕ ꯑꯃ ꯈꯟꯈꯤ꯫ ꯃꯗꯨꯗ ꯐꯥꯎꯕ ꯇꯣꯉꯥꯟꯕ ꯏꯁꯤꯡ ꯆꯪꯗꯕꯤ, ꯏꯁꯤꯡ ꯆꯪꯕꯤ, ꯅꯟ ꯑꯦꯂꯔꯖꯤꯛ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯌꯥꯎꯕ ꯑꯆꯧꯕ ꯑꯃ ꯂꯩꯕꯁꯨ ꯌꯥꯏ꯫ ꯍꯥꯏꯕꯗꯤ ꯅꯪꯅ ꯑꯄꯥꯝꯕ ꯑꯗꯨ ꯍꯦꯛ ꯈꯟꯕꯒ ꯅꯪꯒꯤ ꯅꯁꯝꯗꯨ ꯐꯣꯏꯗꯠꯅꯤꯡꯕꯒ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? ꯏꯟꯗꯤꯌꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯤꯁꯅꯔꯤ ꯃꯐꯝꯗꯨꯗ ꯆꯍꯤ 30 ꯂꯩꯔꯛꯂꯕ ꯑꯃꯅ ꯃꯍꯥꯛꯀ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯑꯃꯦꯔꯤꯀꯥꯗ ꯂꯥꯛꯄꯗ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯦꯔꯤꯀꯥꯗ ꯂꯥꯛꯄꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯪꯕꯗ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯁꯤꯗꯗꯤ ꯑꯄꯥꯝꯕ ꯈꯟꯅꯤꯡꯉꯥꯏꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ꯫ ꯑꯩꯅ ꯁꯤꯔꯤꯌꯦꯜ ꯃꯈꯜ ꯀꯦꯝꯞꯁ ꯀ꯭ꯔꯁꯇꯨ ꯄꯥꯝꯃꯤ꯫ ꯃꯗꯨ ꯑꯃꯦꯔꯤꯀꯥꯗꯗꯤ ꯐꯪꯗꯦ꯫ ꯋꯤꯠ ꯕꯤꯛꯁꯅ ꯐꯪꯏ꯫ ꯅꯪꯅ ꯑꯗꯨꯅ ꯁꯤꯔꯤꯌꯦꯜ ꯄꯥꯝꯂꯕꯗꯤ ꯋꯤꯠ ꯕꯤꯛꯁ ꯑꯣꯏꯅ ꯐꯪꯏ꯫ ꯌꯥꯝꯅ ꯂꯥꯏ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯃꯦꯔꯤꯀꯥꯗ ꯀꯥꯔ ꯑꯃ ꯋꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯀꯦꯄꯤꯟ ꯀ꯭ꯔꯟꯆ ꯂꯩꯕ ꯊꯥꯈꯤ꯫ ꯃꯤꯅꯤꯠ 40ꯃꯨꯛ ꯆꯪꯈꯤ ꯃꯍꯥꯛ, ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯑꯃꯗ ꯄꯨꯔꯛꯇꯅ ꯍꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯁꯦꯔꯤꯌꯦꯜꯗꯤ ꯀꯗꯥꯏ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯍꯥꯛꯅ ꯂꯩꯕ ꯉꯝꯗꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯂꯩꯕ ꯉꯝꯗꯦ꯫ ꯂꯩꯕ ꯉꯝꯗꯦꯕꯨ ꯀꯔꯤꯅꯣ ꯍꯪꯕꯗ ꯃꯍꯥꯛꯅ ꯁꯦꯔꯤꯌꯦꯜ ꯃꯈꯜ 40ꯃꯨꯛ ꯂꯩ, ꯀꯦꯄꯤꯟ ꯀ꯭ꯔꯁꯁꯨ ꯌꯥꯎꯗꯦ꯫
ꯑꯩ ꯂꯩꯐꯝ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯎꯔꯣꯏ ꯍꯥꯏꯅ ꯂꯦꯞꯆꯒꯗꯕ ꯑꯗꯨꯒꯨꯝꯕ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯤ, ꯅꯠꯇ꯭ꯔꯗꯤ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯂꯩꯕ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛ ꯆꯨꯞꯈꯤꯒꯅꯤ꯫ ꯅꯪꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨ ꯂꯥꯏꯊꯣꯛꯍꯟꯕ ꯄꯥꯝꯂꯕꯗꯤ ꯃꯗꯨ ꯅꯪꯅ ꯄꯥꯟꯗꯝ ꯑꯃꯗ ꯇꯧꯕ ꯇꯥꯏ꯫ ꯑꯩꯅ ꯅꯉꯣꯟꯗ ꯅꯈꯣꯏꯒꯤ ꯍꯔꯥꯎꯕꯁꯤ ꯀꯔꯝꯅ ꯍꯦꯟꯒꯠꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯒ ꯐꯝꯗꯨꯅ ꯀꯅꯥ ꯀꯅꯥ ꯋꯥꯔꯤ ꯁꯥꯅꯅꯤꯡꯕꯒꯦ ꯍꯪꯂꯕꯗꯤ ꯅꯈꯣꯏ ꯑꯌꯥꯝꯕꯅ ꯃꯗꯨ ꯄꯥꯝꯒꯅꯤ꯫ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤ꯫ ꯅꯪꯒꯤ ꯍꯔꯥꯎꯕ ꯍꯦꯟꯒꯠꯀꯗꯕ ꯃꯑꯣꯡꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ꯫ ꯅꯪꯅ ꯈꯟꯕꯗꯨ ꯆꯦꯛꯁꯤꯜꯂꯨ, ꯅꯪꯒꯤ ꯅꯆꯤꯟꯗꯨ ꯌꯦꯡꯁꯤꯜꯂꯨ, ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯌꯦꯡꯁꯤꯜꯂꯨ, ꯇꯧꯕꯒꯤ ꯃꯔꯝꯗꯨ ꯆꯨꯝꯃꯨ, ꯄꯨꯛꯆꯦꯜ ꯁꯦꯡꯉꯨ, ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯟꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯍꯤꯡꯒꯅꯨ, ꯃꯈꯣꯏ ꯅꯨꯡꯉꯥꯏꯅꯕ ꯍꯤꯡꯉꯨ꯫ ꯍꯌꯦꯡ ꯀꯣꯟꯅ ꯃꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯣꯡꯍꯟꯈꯤ ꯍꯥꯏꯒꯗꯕ ꯊꯕꯛꯇꯨ ꯇꯧ꯫ ꯃꯁꯤ ꯃꯌꯥꯝꯁꯤ ꯅꯪꯅ ꯂꯣꯏꯅ ꯅꯤꯡꯁꯤꯡꯗ꯭ꯔꯒꯁꯨ ꯑꯃꯈꯛꯇꯤ ꯇꯧ, ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤ꯫ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯧꯒꯠꯂꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯨꯟꯁꯤ ꯍꯦꯟꯅ ꯐꯍꯟꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯀꯝꯗꯧꯕ? ꯑꯩꯒꯤꯗꯤ ꯀꯝꯗꯧꯕ? ꯑꯩꯒꯤꯗꯤ ꯀꯝꯗꯧꯕ? ꯑꯩꯒꯤꯗꯤ ꯀꯝꯗꯧꯕ? ꯃꯗꯨꯒꯤ ꯔꯣꯕꯣꯠꯇꯨ ꯑꯩꯅ ꯆꯤꯅꯥꯗ ꯑꯩꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯇꯧꯕ ꯇꯥꯈꯤ꯫ ꯑꯩꯅ ꯃꯗꯨ ꯇꯧꯕꯗꯨ ꯏꯟꯗꯤꯌꯥꯗ ꯏꯟꯇꯔꯄ꯭ꯔꯤꯇꯔ ꯑꯃꯅ ꯃꯇꯧ ꯇꯝꯅꯕ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯕꯗꯨ ꯎꯔꯝꯒꯅꯤ꯫ ꯃꯗꯨ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤ꯫ ꯑꯩꯈꯣꯏꯅ ꯐꯖꯅ ꯍꯤꯡꯅꯕ ꯈꯟꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯗ ꯂꯥꯛꯄꯁꯤ ꯑꯩꯒꯤꯗꯤ ꯀꯝꯗꯧꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯅꯪꯅ ꯅꯁꯥꯒꯤ ꯁꯦꯟꯅꯖꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯑꯣꯡꯗ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯁꯦꯟꯅꯕꯤꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯥꯕꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯅꯪꯒꯤꯗꯃꯛ ꯁꯦꯟꯅꯕꯤꯒꯅꯤ, ꯑꯗꯨꯕꯨ ꯃꯗꯨ ꯐꯪꯅꯕꯒꯤꯗꯃꯛ ꯅꯪ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯄꯤꯕ ꯇꯥꯏ꯫ ꯅꯪꯅ ꯀꯔꯤ ꯑꯃꯠꯇ ꯄꯨꯟꯁꯤꯗꯒꯤ ꯄꯤꯊꯣꯛꯇꯕ ꯃꯔꯝꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯅꯁꯥꯅ ꯄꯥꯝꯖꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯄꯤꯊꯣꯛꯎ, ꯑꯗꯨꯒ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯗꯒꯤ ꯐꯪꯂꯛꯄ ꯑꯗꯨ ꯍꯦꯟꯅ ꯄꯥꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯑꯍꯥꯟꯕ ꯄꯤꯇꯔꯒꯤ 5:9ꯗ ꯌꯥꯝꯅ ꯑꯔꯊ ꯂꯩꯕ ꯋꯥꯍꯩ ꯑꯃ ꯌꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏ, ꯄꯨꯛꯅꯤꯡ ꯂꯥꯛꯁꯤꯜꯂꯨ, ꯃꯤꯠꯁꯦꯡ ꯈꯥꯡꯉꯨ, ꯅꯈꯣꯏꯒꯤ ꯌꯦꯛꯅꯕ ꯗꯤꯌꯥꯕꯣꯜꯅ ꯈꯣꯡꯂꯤꯕ ꯅꯣꯡꯁꯥꯒꯨꯝꯅ ꯀꯅꯥꯒꯨꯝꯕꯕꯨ ꯆꯥꯊꯣꯛꯅꯅꯕ ꯊꯤꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯅꯍꯥꯛꯅ ꯆꯥꯡ ꯑꯃꯗ ꯆꯠꯇ꯭ꯔꯒꯗꯤ ꯂꯥꯏ ꯐꯠꯇꯕꯗ ꯊꯣꯡ ꯍꯥꯡꯗꯣꯛꯂꯤꯕꯅꯤ꯫ ꯆꯥꯡ ꯃꯥꯟꯅꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯃꯁꯤ ꯈꯪꯕꯗ ꯀꯔꯤꯁꯨ ꯂꯨꯗꯦ꯫ ꯀꯥ ꯍꯦꯟꯅ ꯇꯧꯔꯒ ꯑꯃꯗꯅ ꯐꯖꯅ ꯇꯧꯗꯕ, ꯅꯪꯒꯤ ꯄꯩꯁꯥ ꯂꯣꯏꯅ ꯈꯔꯆꯥ ꯇꯧꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯂꯣꯏꯅ ꯇꯨꯡꯁꯤꯟꯕ, ꯑꯅꯤꯃꯛ ꯑꯃꯠꯇ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯅꯪ ꯈꯔ ꯇꯨꯡꯁꯤꯟꯕ ꯇꯥꯏ, ꯈꯔ ꯄꯤꯊꯣꯛꯄ ꯇꯥꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯊꯋꯥꯏꯅ ꯆꯤꯡꯕꯤꯕꯒꯤ ꯃꯄꯥꯟꯅ ꯍꯤꯡꯂꯕꯗꯤ ꯅꯍꯥꯛ ꯆꯥꯡ ꯃꯥꯟꯅꯅ ꯍꯤꯡꯕ ꯃꯤꯁꯛꯅꯤ꯫ ꯍꯟꯗꯛꯀꯤ ꯍꯞꯇꯥꯒꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯒꯤ ꯄꯔꯥ ꯑꯁꯤ ꯅꯍꯥꯛ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯊꯥꯕꯤꯔꯛꯄ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯈꯨꯝꯖꯕꯗ ꯃꯇꯝ ꯈꯔ ꯂꯧꯖꯒꯦ꯫ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯖꯤꯟꯖꯔꯁꯨ ꯁꯤꯗ ꯂꯩꯔꯦ꯫ ꯃꯤꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯗꯨ ꯑꯩꯈꯣꯏ ꯄꯥꯝꯃꯤ, ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯪꯅꯤꯡꯕ ꯈꯔ ꯑꯗꯨ ꯀꯔꯤ ꯀꯔꯤꯅꯣ? ꯃꯁꯤꯁꯤꯡꯁꯤ ꯃꯤꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯍꯪꯅꯕ ꯋꯥꯍꯪꯁꯤꯡꯅꯤ, ꯑꯗꯨꯒ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯐꯤꯚꯝ ꯈꯔꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯤ꯫ ꯄꯦꯇ꯭ꯔꯤꯛꯅ ꯍꯥꯏꯕꯤꯔꯛꯏ, ꯍꯥꯏ, ꯑꯩ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯥꯃꯆꯥ ꯑꯃꯅꯤ꯫ ꯑꯩꯒꯤ ꯎꯔꯤꯡ ꯊꯨꯡꯉꯤ, ꯃꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯌꯥꯝꯅ ꯁꯥꯊꯤꯕꯕꯨꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯅ ꯍꯟꯊꯅ ꯈꯟꯖꯗꯨꯅ ꯃꯤꯒꯤ ꯃꯃꯥꯏꯗ ꯐꯥꯎꯕ ꯆꯨꯝꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯍꯟꯊꯅ ꯂꯩꯔꯦ꯫ ꯑꯩꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯂꯩꯔꯤꯉꯩꯗ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯅꯤ? ꯃꯥꯅꯤ, ꯃꯍꯥꯛꯅ ꯄꯤꯔꯤꯕ ꯋꯥꯍꯪ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯟꯊꯅ ꯂꯩꯔꯦ, ꯃꯤꯁꯤꯡꯅ ꯃꯥꯒꯤ ꯃꯇꯥꯡꯗ ꯐꯥꯎꯅꯔꯤꯕ ꯑꯗꯨꯅ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯈꯟꯕ ꯑꯗꯨ ꯇꯁꯦꯡꯕꯁꯨ ꯅꯠꯇꯅ
ꯑꯁꯦꯡꯕ ꯑꯣꯏꯔꯛꯏ꯫ ꯑꯉꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯕꯥꯏꯕꯜꯗꯒꯤ ꯄꯦꯇ꯭ꯔꯤꯛ ꯄꯤꯒꯗꯕ ꯄꯥꯎꯈꯨꯝꯁꯤꯗꯤ ꯅꯪꯒꯤ ꯃꯃꯜꯗꯤ ꯈ꯭ꯔꯤꯁꯇꯗ ꯂꯩꯕꯅꯤ, ꯅꯪꯒꯤ ꯁꯛꯇ ꯅꯠꯇꯦ꯫ ꯃꯁꯤ ꯏꯟꯈꯠꯂꯛꯂꯤꯕ ꯑꯃꯗꯗꯤ ꯌꯥꯝꯅ ꯋꯥꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯈꯪꯏ꯫ ꯑꯗꯨꯒ ꯑꯩꯅ ꯄꯦꯇ꯭ꯔꯤꯛꯇ ꯌꯥꯔꯤꯕꯃꯈꯩ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯅꯕ ꯍꯥꯏꯖꯔꯤ, ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯈꯪꯕꯤꯌꯨ꯫ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯌꯦꯡꯂꯤꯕ ꯑꯣꯏꯔꯒꯗꯤ ꯄꯦꯇ꯭ꯔꯤꯛꯇ ꯑꯩꯅ ꯈꯪꯍꯟꯖꯔꯤ ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯅꯨꯡꯁꯤ, ꯑꯗꯨꯒ ꯄꯦꯇ꯭ꯔꯤꯛꯀꯨꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯎꯟꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯝꯗꯕ ꯌꯥꯏ, ꯅꯪꯅ ꯏꯀꯥꯏꯕ ꯅꯁꯥꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛꯇ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯤꯌꯨ꯫ ꯑꯐꯥ ꯑꯄꯨꯟꯅꯕ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯎꯔꯤꯡ ꯈꯔꯅ ꯅꯝꯍꯠꯂꯒ ꯂꯩꯍꯜꯂꯣꯏ꯫ ꯑꯩꯒꯤ ꯏꯁꯛ ꯑꯁꯤ ꯑꯩꯅ ꯄꯥꯝꯕꯗꯨ ꯑꯣꯏꯗꯕꯒꯤꯗꯃꯛ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯐꯥꯖꯤꯜꯍꯜꯂꯣꯏ ꯍꯥꯏꯕꯁꯤ ꯍꯥꯏꯕꯤꯌꯨ꯫ ꯑꯣꯏꯅꯤꯡꯕ ꯐꯤꯚꯝ ꯑꯣꯏꯗꯨꯅꯁꯨ ꯅꯪꯅ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯖꯤꯁꯨꯅ ꯁꯤꯕꯤꯈꯤ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯈꯩ, ꯃꯤꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯔꯤꯈꯩ ꯅꯪꯉꯣꯟꯗ ꯁꯣꯏꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ, ꯅꯪꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯤꯅ ꯈꯪꯂꯣꯏ꯫ ꯑꯗꯨꯒ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯄꯦꯇ꯭ꯔꯤꯛ, ꯅꯍꯥꯛꯅ ꯅꯪꯒꯤ ꯎꯔꯤꯡꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯈꯪꯗ꯭ꯔꯤꯈꯩ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯃꯁꯛ ꯃꯑꯣꯡꯗꯨ ꯍꯣꯡꯂꯛꯀꯅꯤ꯫ ꯅꯪꯉꯣꯟꯗ ꯏꯪꯊꯕ ꯍꯦꯟꯅ ꯂꯩꯔꯤꯈꯩ ꯎꯔꯤꯡꯁꯨ ꯍꯦꯟꯅ ꯂꯩꯔꯛꯂꯣꯏ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯐꯍꯟꯕꯤꯁꯅꯨ ꯑꯃꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯅꯤꯡꯇꯝꯕ ꯑꯗꯨ ꯄꯤꯁꯅꯨ ꯍꯥꯏꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯤ꯫ ꯑꯣꯏꯅꯤꯡꯕ ꯐꯤꯚꯝ ꯑꯣꯏꯗꯨꯅꯁꯨ ꯅꯪꯅ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯖꯤꯁꯨꯅ ꯁꯤꯕꯤꯈꯤ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯈꯩ, ꯃꯤꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯔꯤꯈꯩ ꯅꯪꯉꯣꯟꯗ ꯁꯣꯏꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ, ꯅꯪꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯤꯅ ꯈꯪꯂꯣꯏ꯫ ꯑꯗꯨꯒ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯄꯦꯇ꯭ꯔꯤꯛ, ꯅꯍꯥꯛꯅ ꯅꯪꯉꯣꯟꯗ ꯏꯪꯊꯕ ꯍꯦꯟꯅ ꯂꯩꯔꯤꯈꯩ ꯎꯔꯤꯡꯁꯨ ꯍꯦꯟꯅ ꯂꯩꯔꯛꯂꯣꯏ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤꯡꯁꯤꯅꯤ ꯑꯩꯈꯣꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯈꯪꯂꯕꯗꯤ ꯍꯥꯏꯅ ꯄꯥꯝꯅꯈꯤꯕꯗꯣ, ꯅꯠꯇ꯭ꯔꯅꯦ? ꯑꯁꯦꯡꯕꯅꯤ꯫ ꯑꯣꯔꯂꯦꯟꯗꯣꯒꯤ ꯂꯤꯟꯗꯥꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯑꯩ ꯈꯪꯏ ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯉꯥꯏꯍꯜꯂꯤ꯫ ꯅꯍꯥꯛꯅ ꯋꯥꯔꯕ, ꯅꯤꯡꯕ ꯀꯥꯏꯔꯕ ꯑꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯝ ꯉꯥꯏꯍꯜꯂꯤꯕꯅꯣ? ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯣꯠꯇꯨ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯍꯔꯥꯎꯕ ꯑꯁꯤ ꯈ꯭ꯔꯤꯁꯇꯗ ꯃꯍꯥꯛꯄꯨ ꯈꯪꯕꯗ ꯑꯃꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯑꯥꯁꯥ ꯑꯗꯨꯗ ꯂꯩ꯫ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯍꯔꯥꯎꯕꯗꯨ ꯅꯪꯅ ꯄꯥꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯅꯍꯥꯛꯀꯤ ꯅꯤꯡꯈꯥ ꯇꯝꯕꯗ ꯂꯩꯕꯗꯨ ꯏꯁ꯭ꯋꯔꯅ ꯄꯥꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯄꯣꯠ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯍꯟꯅꯕꯒꯤꯗꯃꯛꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯕ ꯐꯪꯕꯗꯨ ꯏꯁ꯭ꯋꯔꯅ ꯄꯥꯝꯗꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯉꯣꯟꯗꯒꯤ ꯍꯔꯥꯎꯕꯗꯨ ꯐꯪꯅꯕꯒꯤꯗꯃꯛ ꯅꯪꯉꯣꯟꯗ ꯂꯦꯡꯗꯅ ꯂꯩꯍꯟꯅꯤꯡꯉꯤ, ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯕ ꯃꯐꯝꯗ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯝꯕ ꯅꯥꯏꯗꯕ ꯑꯔꯥꯟ ꯈꯨꯕꯝꯒꯤ ꯑꯥꯁꯥ ꯂꯩ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕꯗꯨ ꯃꯍꯥꯛꯅ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯨ ꯐꯪꯗ꯭ꯔꯕꯁꯨ ꯏꯁ꯭ꯋꯔꯗ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯃꯁꯤ ꯑꯩꯒꯤꯗꯃꯛ ꯆꯨꯝꯕ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯕꯁꯤ ꯉꯝꯒꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤꯕꯗꯨ ꯈꯪꯈ꯭ꯔꯒꯗꯤ ꯅꯍꯥꯛꯀꯤ ꯑꯆꯥꯕ ꯃꯇꯝꯗ ꯃꯗꯨ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯗ ꯇꯁꯦꯡꯅ ꯊꯥꯖꯕ ꯃꯇꯝꯗ ꯑꯣꯏꯔꯤꯕꯁꯤꯗꯤ ꯑꯉꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯔꯤ, ꯃꯗꯨ ꯏꯁ꯭ꯋꯔꯒ ꯌꯥꯝꯅ ꯂꯣꯏꯅꯔꯕ ꯃꯇꯝꯗ, ꯏꯁ꯭ꯋꯔꯒ ꯅꯨꯡꯁꯤꯅꯔꯕ ꯃꯇꯝꯗ ꯐꯪꯒꯅꯤ꯫ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯅ ꯄꯥꯝꯕꯗꯨ ꯏꯁ꯭ꯋꯔꯅ ꯇꯧꯕꯤꯅꯕꯒꯤꯗꯃꯛ ꯏꯁ꯭ꯋꯔ ꯁꯦꯕꯥ ꯇꯧꯅꯩ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣই ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯕꯥꯏꯕꯜꯅ ꯍꯥꯏ, ꯑꯍꯥꯟꯕꯗ ꯏꯁ꯭ꯋꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯙꯔꯃ ꯆꯦꯟꯕꯗꯨ ꯍꯥꯟꯅ ꯊꯤ, ꯑꯗꯨꯒ ꯄꯣꯠ ꯑꯇꯩꯗꯨ ꯅꯪꯉꯣꯟꯗ ꯍꯥꯞꯆꯤꯟꯕꯤꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯊꯦꯡꯅꯩ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯣꯠꯇꯨ ꯐꯪꯗ꯭ꯔꯦ, ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯦ꯫ ꯃꯃꯩꯗꯗꯤ ꯑꯩꯈꯣꯏ ꯄꯦꯟꯊꯣꯛꯄ ꯉꯝꯂꯛꯂꯦ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯄꯥꯝꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯂꯛꯏ, ꯑꯗꯨꯒ ꯃꯗꯨ ꯄꯤꯕꯤꯕꯒꯤꯗꯃꯛ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯕꯨ ꯊꯨꯍꯟꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯇꯧꯒꯗꯕꯗꯤ, ꯏꯁ꯭ꯋꯔ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ, ꯅꯪꯕꯨ ꯊꯥꯖꯩ, ꯑꯩꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯑꯩ ꯄꯦꯟꯖꯩ ꯍꯥꯏꯕꯁꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯄꯥꯎꯇꯥꯛ ꯃꯆꯥ ꯑꯃꯇꯪꯒ, ꯄ꯭ꯔꯤꯊꯤꯕꯤꯗ ꯅꯪꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯍꯜꯂꯤꯕ ꯑꯁꯤꯗꯤ ꯅꯪ ꯅꯁꯥꯗꯒꯤ ꯋꯥꯈꯜꯗꯨ ꯊꯣꯛꯂꯛꯂꯒ ꯑꯇꯣꯞꯄꯗ ꯌꯧꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯅ ꯑꯣꯔꯂꯦꯟꯗꯣꯒꯤ ꯃꯔꯨꯞꯇ ꯍꯥꯏꯖꯅꯤꯡꯕꯁꯤ, ꯃꯍꯥꯛꯅ ꯄꯥꯝꯕ, ꯃꯍꯥꯛꯅ ꯗꯔꯀꯥꯔ ꯂꯩꯕꯗ ꯈꯟꯕꯗ ꯇꯣꯛꯄꯤꯌꯨ, ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯇꯕ ꯄꯣꯠꯇꯨꯒꯤꯗꯃꯛ ꯋꯥꯕꯗꯨ ꯇꯣꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯏꯁ꯭ꯋꯔ, ꯑꯩꯅ ꯅꯉꯣꯟꯗ ꯈꯨꯗꯤꯡꯃꯛ ꯄꯤꯁꯤꯟꯖꯔꯤ,
ꯑꯁꯦꯡꯕꯅꯤ, ꯉꯥꯏꯕ ꯍꯥꯏꯕꯁꯤ ꯏꯁꯤꯡ ꯄꯥꯇ꯭ꯔ ꯑꯃꯗ ꯏꯁꯤꯡ ꯁꯧꯕ ꯉꯥꯏꯕꯒꯨꯝꯕꯅꯤ꯫ ꯅꯍꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯒꯗꯤ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯏ꯫ ꯅꯁꯥꯗꯒꯤ ꯃꯤꯠꯌꯦꯡꯗꯨ ꯂꯧꯊꯣꯛꯆꯗꯨꯅ ꯑꯇꯣꯞꯄꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯕꯗꯤ ꯃꯗꯨꯒꯤ ꯄꯥꯇ꯭ꯔ ꯑꯗꯨ ꯅꯪꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯁꯧꯗꯨꯅ ꯂꯩꯔꯝꯒꯅꯤ, ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯆꯠꯂꯤ꯫ ꯑꯗꯨꯅ ꯃꯁꯤꯅ ꯉꯥꯏꯕꯗ ꯀꯌꯥ ꯑꯃ ꯃꯇꯦꯡ ꯄꯥꯡꯏ꯫ ꯃꯁꯤꯅ ꯁꯦꯔꯤꯗꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯑꯩꯒꯤ ꯋꯥꯍꯪꯁꯤꯗꯤ ꯑꯩꯅ ꯑꯍꯥꯟꯕ ꯅꯧꯅ ꯄꯣꯛꯄꯗ ꯐꯪꯈꯤꯕ ꯍꯔꯥꯎꯕ ꯑꯗꯨꯒꯨꯝꯕꯗꯨ ꯑꯃꯨꯛ ꯍꯟꯅ ꯀꯔꯝꯅ ꯐꯪꯒꯅꯤ? ꯑꯩꯉꯣꯟꯗ ꯍꯔꯥꯎꯕ ꯏꯪꯊꯕ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯂꯣꯏꯅ ꯌꯨꯍꯧꯕꯗꯧꯅ ꯇꯧꯏ꯫ ꯑꯩꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯗ ꯏꯁ꯭ꯋꯔ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯕ ꯈꯔ ꯇꯧꯕꯤꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯏ꯫ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯈꯤ, ꯃꯇꯝ ꯆꯨꯞꯄ ꯃꯉꯣꯟꯗꯒꯤ ꯇꯥꯕꯗꯧꯅ ꯇꯧꯈꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯦ꯫ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯖꯣꯏꯁ, ꯑꯩ ꯍꯧꯖꯤꯛꯁꯨ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅꯗꯤ ꯉꯝꯍꯟꯗ꯭ꯔꯦ꯫ ꯑꯁꯦꯡꯕꯒꯤꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣ ꯑꯃ ꯇꯧꯍꯟꯅꯤꯡꯕ ꯃꯇꯝꯗ, ꯇꯧꯍꯟꯅꯤꯡꯗꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯈꯪꯕ ꯉꯝꯈꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕꯤꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯑꯍꯥꯟꯕ ꯏꯁ꯭ꯋꯔꯒ ꯆꯠꯃꯤꯟꯅꯔꯛꯄ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯎꯠꯄꯤꯕꯁꯤꯡ, ꯍꯥꯏꯕꯤꯕꯁꯤꯡꯗꯨ ꯗꯦꯕꯇ ꯇꯝꯈꯤ꯫ ꯑꯩ ꯌꯥꯝꯅ ꯉꯛꯈꯤ꯫ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯐꯥꯎꯖꯩ ꯃꯗꯨꯗꯤ ꯃꯉꯣꯟꯗ ꯍꯥꯟꯅ ꯉꯛꯈꯤꯕ ꯊꯕꯛꯁꯤꯡ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯊꯣꯛꯂꯤꯕ, ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯀꯌꯥ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯟꯅ ꯇꯧꯈ꯭ꯔꯦ ꯈꯟꯕꯁꯤꯡꯗꯨꯗ ꯑꯃꯨꯛꯀ ꯍꯟꯅ ꯆꯠꯍꯟꯅꯤꯡꯏ꯫ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯐꯥꯎꯖꯩ ꯃꯗꯨꯗꯤ ꯃꯉꯣꯟꯗ ꯍꯥꯟꯅ ꯉꯛꯈꯤꯕ ꯊꯕꯛꯁꯤꯡ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯊꯣꯛꯂꯤꯕ, ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯀꯌꯥ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯟꯅ ꯇꯧꯈ꯭ꯔꯦ ꯈꯟꯕꯁꯤꯡꯗꯨꯗ ꯑꯃꯨꯛꯀ ꯍꯟꯅ ꯆꯠꯍꯟꯅꯤꯡꯏ꯫ ꯍꯣꯏ, ꯃꯍꯥꯛꯅ ꯂꯩꯅꯕ ꯃꯔꯤꯗꯨ ꯑꯃꯨꯛ ꯅꯧꯊꯣꯛꯍꯟꯕ, ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯕ꯫ ꯑꯗꯨꯒ ꯉꯁꯤ ꯑꯌꯨꯛ ꯑꯩꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯈꯤ, ꯏꯁ꯭ꯋꯔ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯧꯕꯤꯕ ꯊꯕꯛ ꯃꯆꯥ ꯈꯨꯗꯤꯡꯃꯛ ꯎꯕ ꯉꯝꯍꯟꯕꯤꯌꯨ, ꯃꯔꯝꯗꯤ ꯑꯩꯅ ꯈꯜꯂꯤ ꯏꯁ꯭ꯋꯔꯗꯤ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯗꯦ, ꯏꯁ꯭ꯋꯔꯗꯤ ꯊꯕꯛ ꯇꯧꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯗꯦ꯫ ꯄꯇ꯭ꯔꯤꯅ ꯈꯪꯅꯤꯡꯂꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ, ꯃꯔꯝꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯩꯁꯤ ꯆꯥꯟꯅꯗꯕ ꯃꯥꯜꯂꯤ꯫ ꯃꯤ ꯑꯇꯩꯅ ꯅꯣꯛꯄ ꯑꯩ ꯎꯏ, ꯃꯔꯛ ꯃꯔꯛꯇ ꯑꯩꯁꯨ ꯅꯣꯛꯄ ꯌꯥꯎꯏ, ꯑꯗꯨꯕꯨ ꯃꯅꯨꯡꯗꯗꯤ ꯑꯩꯁꯤ ꯌꯥꯝꯅ ꯅꯥꯏꯇꯣꯝ ꯇꯥꯏ꯫ ꯑꯩꯒꯤ ꯅꯤꯡꯉꯝꯗꯕ ꯃꯌꯥꯝ ꯂꯩ, ꯑꯗꯨꯒ ꯃꯥꯒꯤ ꯃꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯋꯥꯍꯩꯗꯤ ꯃꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯑꯩꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯑꯁꯤ ꯈꯜꯂꯨꯕ ꯑꯗꯨꯝꯅꯗꯤ ꯆꯠꯇꯦ꯫ ꯑꯩ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯤ ꯑꯌꯥꯝꯕꯒꯤ ꯄꯨꯟꯁꯤꯁꯤ ꯈꯜꯂꯨꯕ ꯑꯗꯨꯝꯅ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗꯗꯤ ꯆꯠꯂꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯂꯝꯕꯁꯨ ꯌꯥꯏ, ꯆꯨꯝꯗꯕ ꯀꯌꯥ ꯊꯣꯛꯂꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯗ ꯍꯔꯥꯎꯖꯕꯅ ꯅꯪꯒꯤ ꯄꯥꯡꯒꯜꯅꯤ, ꯑꯗꯨꯒ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯐꯠꯇꯕ ꯀꯌꯥ ꯇꯧꯔꯛꯅꯕ ꯍꯣꯠꯅꯗꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯂꯧꯊꯣꯛꯀꯦ ꯍꯣꯠꯅꯔꯤꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯠꯅꯩ, ꯑꯗꯨꯒ ꯂꯩꯅꯕ ꯃꯔꯤꯁꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯥꯟꯅꯔꯤꯕꯗꯤ ꯍꯔꯥꯎꯕ ꯑꯁꯤꯅꯤ, ꯃꯍꯥꯛꯅ ꯐꯪꯅꯤꯡꯂꯤꯕ ꯍꯔꯥꯎꯕꯁꯤꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯕ ꯇꯥꯏ꯫ ꯑꯩꯅ ꯃꯥꯡꯈ꯭ꯔꯕꯗꯨꯒꯤꯗꯃꯛ ꯈꯟꯕ ꯇꯣꯛꯂꯅꯤ, ꯂꯩꯍꯧꯔꯤꯕ ꯑꯁꯤꯗ ꯌꯦꯡꯒꯅꯤ, ꯑꯗꯨꯒ ꯃꯁꯤ ꯑꯩꯅ ꯏꯁ꯭ꯋꯔꯗ ꯀꯠꯀꯅꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕꯗ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯃꯁꯤꯗꯁꯨ ꯑꯀꯣꯟꯕꯒꯤ ꯋꯥꯍꯪꯗꯨꯗ ꯄꯤꯈꯤꯕ ꯄꯥꯎꯈꯨꯝꯗꯨꯃꯛ ꯄꯤꯒꯅꯤ꯫ ꯅꯪ ꯅꯁꯥꯗꯒꯤ ꯋꯥꯈꯜꯗꯨ ꯊꯥꯗꯣꯛꯄ ꯇꯥꯏ꯫ ꯑꯩꯅ ꯐꯝꯗꯨꯅ ꯂꯩꯔꯒ ꯑꯩꯅ ꯀꯌꯥꯝꯅ ꯐꯠꯇꯅ ꯍꯧꯔꯛꯄ, ꯑꯩꯕꯨ ꯁꯦꯛꯁꯨꯑꯦꯜ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯤꯈꯤꯕ, ꯃꯤꯅ ꯑꯩꯕꯨ ꯂꯥꯟꯅ ꯇꯧꯕꯤꯈꯤꯕꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯕ ꯌꯥꯏ, ꯃꯗꯨ ꯆꯨꯝꯃꯤ꯫ ꯑꯩꯅ ꯐꯅ ꯍꯧꯔꯛꯇꯦ, ꯑꯗꯨꯕꯨ ꯐꯅ ꯂꯣꯏꯒꯅꯤ, ꯑꯗꯨꯒ ꯑꯩ ꯃꯁꯤ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞꯁꯤꯃ ꯂꯧꯗ꯭ꯔꯤꯈꯩꯗꯤ ꯃꯁꯤ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯒ ꯊꯥꯒꯠꯄ ꯌꯥꯕꯁꯤꯡꯗꯨ ꯑꯩꯈꯣꯏ ꯊꯤꯕ ꯇꯥꯏ꯫ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏ, ꯀꯣꯌꯦꯡ ꯌꯦꯡꯉꯒ ꯑꯩꯗꯧꯅ ꯐꯠꯇꯕ ꯃꯤꯁꯤ ꯀꯅꯥꯁꯨ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯕꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏ, ꯑꯗꯨꯕꯨ ꯄꯤꯇꯔ ꯐꯥꯎꯕ ꯍꯥꯏꯈꯤ, ꯅꯪꯒꯤ ꯅꯆꯤꯟ ꯅꯅꯥꯎꯁꯤꯡꯁꯨ ꯅꯪꯒ ꯋꯥꯕꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯋꯥꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯀꯗꯕꯗꯨ ꯃꯁꯤꯅꯤ, ꯌꯦꯡꯉꯨ, ꯅꯊꯟꯇꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯃꯤ ꯑꯇꯩꯗꯒꯤ ꯑꯩꯅ ꯐꯤꯚꯝ ꯍꯦꯟꯅ ꯁꯣꯛꯏ, ꯃꯈꯣꯏꯗꯤ ꯅꯣꯛꯏ, ꯃꯈꯣꯏꯗꯤ ꯍꯔꯥꯎꯕ ꯉꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯝꯗꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯃꯈꯣꯏ ꯀꯔꯤ ꯊꯦꯡꯅꯔꯤ ꯅꯪ ꯈꯪꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯃꯔꯛꯇꯨꯗ ꯃꯈꯣꯏ ꯑꯗꯨꯝ ꯅꯣꯛꯄ, ꯍꯔꯥꯎꯕ ꯉꯝꯕꯁꯨ ꯌꯥꯏ꯫ ꯑꯅꯣꯛꯄ ꯈꯨꯗꯤꯡꯃꯛ ꯃꯔꯝ ꯂꯩꯕꯒꯤꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯃꯁꯤꯗꯤ ꯅꯪ ꯅꯁꯥꯗꯒꯤ ꯋꯥꯈꯜꯗꯨ ꯊꯥꯗꯣꯛꯂꯒ, ꯅꯪꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗꯒꯤ ꯋꯥꯈꯜꯗꯨ ꯊꯥꯗꯣꯛꯂꯒ ꯑꯩ ꯃꯥꯡꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯑꯁꯤꯅꯤ, ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯥꯡꯗ ꯆꯠꯄꯒꯤ ꯁꯔꯨꯛ ꯑꯃꯅ ꯑꯩꯅ ꯂꯧꯅꯕ ꯈꯛꯀꯤ ꯅꯠꯇꯦ ꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤ, ꯑꯗꯨꯕꯨ ꯑꯁꯣꯛꯄ ꯃꯤꯕꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯍꯟꯒꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯕꯁꯤꯅꯤ꯫
ꯑꯩꯈꯣꯏꯕꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯄꯤꯕꯗ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯕꯗꯨ ꯏꯁ꯭ꯋꯔꯅ ꯄꯤꯕꯤꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯗꯨꯃꯛꯅꯤ꯫ ꯐꯔꯦ, ꯃꯁꯤ ꯗꯂꯥꯁꯇꯒꯤ ꯍꯪꯕꯤꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏ, ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯥꯟꯕ ꯊꯧꯗꯣꯛꯁꯤꯡꯗ ꯑꯩꯒꯤ ꯄꯨꯡꯂꯨꯞ ꯂꯨꯞꯇꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯍꯤꯔꯝ ꯑꯃꯠꯇꯗ ꯅꯨꯡꯉꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯈꯜ, ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯩ ꯍꯣꯡꯗꯣꯛꯅꯤꯡꯏ, ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯒ ꯏꯁ꯭ꯋꯔꯒ ꯑꯃꯨꯛ ꯀꯔꯝꯅ ꯁꯝꯅꯒꯗꯒꯦ ꯈꯪꯗꯦ꯫ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯅꯕꯒꯤꯗꯃꯛ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯇꯧꯒꯗꯕ ꯈꯣꯡꯊꯥꯡ ꯂꯩꯔꯤꯕ꯭ꯔꯥ? ꯏꯍꯥꯟ ꯍꯥꯟꯕꯗ ꯅꯪ ꯃꯉꯣꯟꯗ ꯆꯪꯕ ꯇꯥꯏ꯫ ꯎꯔꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯊꯃꯣꯏ ꯁꯦꯡꯅ ꯃꯉꯣꯟꯗ ꯍꯥꯏꯕ ꯇꯥꯏ, ꯃꯗꯨ ꯀꯔꯝꯅ ꯑꯣꯏꯔꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯕ ꯇꯥꯏ꯫ ꯅꯪꯅ ꯇꯧꯈꯤꯕ ꯑꯐꯕ ꯅꯠꯇꯕꯁꯤꯡꯗꯨꯒꯤ ꯗꯥꯌꯤꯠꯇ ꯂꯧꯖꯧ, ꯄꯨꯛꯅꯤꯡ ꯍꯣꯡꯉꯨ꯫ ꯅꯪꯅ ꯄꯨꯛꯅꯤꯡ ꯍꯣꯡꯕꯗ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯥꯏ ꯂꯩꯔꯛꯂꯒ ꯄꯨꯔꯥ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯃꯥꯏ ꯂꯩꯁꯤꯟꯕꯅꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈ꯭ꯔꯤꯁꯇꯗ ꯇꯤꯜꯂꯕꯗꯤ ꯃꯍꯥꯛ ꯑꯗꯨ ꯑꯅꯧꯕ ꯈꯨꯠꯁꯦꯝꯅꯤ, ꯑꯔꯤꯕ ꯃꯈꯩ ꯂꯥꯟꯊꯣꯛꯈ꯭ꯔꯦ, ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯏꯅꯧ ꯅꯧꯔꯛꯂꯦ꯫ ꯑꯗꯨꯅ ꯉꯁꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗ ꯅꯍꯥꯛ ꯈ꯭ꯔꯤꯁꯇ ꯑꯃꯨꯛꯀ ꯂꯧꯁꯤꯟꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯒ ꯏꯁ꯭ꯋꯔ ꯁꯦꯕꯥ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯍꯟꯊꯔꯒ ꯑꯗꯨꯒ ꯂꯝꯕꯤ ꯃꯥꯡꯈ꯭ꯔꯕꯗꯧꯅ ꯇꯧꯕ ꯑꯣꯏꯔꯕꯁꯨ, ꯅꯍꯥꯛꯅ ꯇꯧꯒꯗꯕ ꯑꯁꯤ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯅ ꯅꯁꯥ ꯅꯇꯣꯝꯇ ꯊꯃꯣꯏ ꯁꯦꯡꯅ ꯋꯥꯔꯤ ꯁꯥꯖꯧ, ꯁꯦꯀꯦꯟ 30, ꯃꯤꯅꯤꯠ ꯑꯃ ꯑꯣꯏꯔꯕꯁꯨ, ꯑꯗꯨꯒ ꯅꯍꯥꯛ ꯑꯆꯨꯝꯕ ꯂꯝꯕꯤꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯉꯝꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯅꯧꯊꯣꯛꯍꯟꯗꯨꯅ ꯊꯝꯒꯗꯕꯅꯤ꯫ ꯆꯨꯝꯅ ꯈꯟꯕ ꯇꯝꯕ ꯍꯥꯏꯕꯁꯤ ꯑꯍꯤꯡ ꯑꯃꯒꯤ ꯋꯥꯔꯤ ꯅꯠꯇꯦ, ꯃꯁꯤꯗꯤ ꯅꯨꯃꯤꯠꯈꯨꯗꯤꯡꯒꯤ ꯏꯁ꯭ꯋꯔꯒ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕ ꯅꯪꯒꯤ ꯋꯥꯈꯜꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯁꯤꯒ ꯆꯥꯡꯗꯝꯅꯔꯕ ꯀꯥꯟꯗꯅꯤ꯫ ꯅꯍꯥꯛꯀꯤ ꯋꯥꯈꯜꯗꯨꯒ ꯆꯤꯟꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒ ꯌꯥꯅꯕ ꯇꯥꯏ꯫ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯑꯐꯕ ꯊꯧꯔꯥꯡ ꯑꯃ ꯂꯩꯔꯤ, ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯊꯧꯗꯣꯛ ꯊꯣꯛꯀꯗꯧꯔꯤ, ꯑꯩ ꯊꯥꯖꯩ ꯍꯥꯏꯕꯅꯆꯤꯡꯕ ꯑꯁꯤ ꯍꯥꯏꯗꯣꯛꯀꯗꯕꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛꯅꯤ꯫ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯕ, ꯄꯨꯛꯅꯤꯡ ꯍꯣꯡꯕ, ꯕꯥꯏꯕꯜ ꯄꯥꯕ, ꯅꯪꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯌꯥꯕ ꯂꯥꯏꯔꯤꯛꯁꯤꯡ ꯄꯥꯕ, ꯑꯩꯒꯤ ꯇꯤꯚꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯦꯡꯕ ꯑꯁꯤꯅ ꯅꯪꯕꯨ ꯑꯃꯗꯤ ꯑꯇꯣꯞꯄꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯀꯅꯤ꯫ ꯑꯃꯦꯟ꯫ ꯑꯃꯦꯟ꯫ ꯊꯥꯒꯠꯆꯔꯤ꯫ ꯖꯣꯏꯁ ꯃꯥꯏꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯊꯥꯒꯠꯆꯔꯤꯉꯥꯏ ꯍꯥꯏꯐꯝ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯐꯤ, ꯃꯔꯨꯞ ꯑꯗꯨꯈꯛꯇ ꯅꯠꯇꯅ ꯂꯩꯔꯤꯕꯁꯤꯡꯗ ꯆꯤꯟꯖꯥꯛ ꯅꯠꯇꯅ ꯑꯃꯁꯨꯡ ꯄꯥꯎ ꯑꯃꯁꯨꯡ ꯑꯐꯕ ꯄꯥꯎ ꯇꯝꯕꯤ꯫ ꯅꯣꯏꯅ ꯀꯟꯇꯦꯛ ꯇꯧꯕꯤꯕ ꯌꯥꯒꯅꯤ jmmindia.org꯫ ꯉꯁꯤ ꯖꯣꯏꯁ ꯃꯥꯏꯌꯔꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯅꯣꯏ ꯇꯧꯕꯤꯕ ꯌꯥꯒꯅꯤ꯫ ꯖꯣꯏꯁ ꯃꯥꯏꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯊꯥꯒꯠꯆꯔꯤꯉꯥꯏ ꯍꯥꯏꯐꯝ ꯂꯩꯇꯦ꯫